ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯂꯣꯜ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯇꯝꯕꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯕ ꯉꯝꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯇꯝꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤꯕꯨ ꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯒꯤ ꯍꯧꯔꯛꯂꯣꯟꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯍꯧꯔꯛꯏ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯅꯩꯅꯈ꯭ꯔꯦ ꯉꯁꯤ ꯅꯩꯅꯒꯗꯕ ꯁꯔꯨꯛ ꯑꯁꯤꯅ ꯌꯥꯡ ꯍꯨꯛ ꯎꯟ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯍꯧꯔꯛꯂꯣꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯖꯒꯗꯕꯅꯤ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯅꯩꯅꯔꯤꯕ ꯑꯁꯤ 180 MLPP P522 date 17/9/2022 ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯩꯅꯈꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯩꯅꯖꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯅꯩꯅꯒꯗꯕ ꯑꯁꯤ ꯌꯥꯡꯒꯤ ꯃꯇꯥꯡꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯍꯧꯔꯛꯏ ꯍꯥꯏꯕꯁꯤ ꯏꯌꯦꯛ ꯑꯁꯤ ꯍꯧꯔꯛꯏ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦ ꯌꯥꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯗꯒꯤ ꯁꯝꯅ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯨꯛ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯁꯔꯨꯁꯤ ꯑꯃꯒ ꯑꯃꯒ ꯀꯣꯠꯁꯟꯅꯔꯤꯕ ꯍꯨꯛ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯎꯟ ꯍꯥꯏꯕꯁꯤꯅ ꯎꯟꯁꯥꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨ ꯑꯍꯥꯟꯕꯗ ꯌꯥꯡꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯝꯂꯞꯅ ꯍꯥꯏꯖꯒꯦ ꯌꯥꯡ ꯃꯌꯦꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯇꯒꯤ ꯍꯥꯏꯊꯔꯛꯄ ꯌꯥꯡꯂꯦꯟ ꯂꯨꯖꯥꯎ ꯍꯥꯏꯊꯔꯛꯄ ꯀꯣꯛꯇꯒꯤ ꯍꯥꯏꯊꯔꯛꯏꯕ ꯌꯥꯡꯂꯦꯟ ꯂꯨꯖꯥꯎ ꯑꯁꯤ ꯑꯃꯗꯤ ꯌꯥꯡꯂꯦꯟꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯌꯦꯛꯄ ꯃꯌꯦꯛꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯌꯥꯡꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯀꯦ ꯍꯥꯏꯕꯗ ꯃꯤꯑꯣꯏꯕꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯍꯥꯏꯊꯔꯛꯄꯅ ꯌꯦꯠꯂꯣꯝꯗ ꯈꯨꯠ ꯂꯩꯔꯦ ꯑꯣꯏꯔꯣꯝ ꯊꯪꯕꯗꯅ ꯈꯣꯡ ꯂꯩꯔꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯣꯛꯅ ꯌꯦꯠꯂꯣꯝꯗ ꯑꯣꯜꯂꯒ ꯀꯣꯛꯅ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯑꯗꯨꯅ ꯈꯨꯠ ꯑꯃꯁꯨꯡ ꯈꯣꯡꯅ ꯍꯥꯏꯊꯔꯛꯄ ꯃꯑꯣꯡꯅꯤ ꯈꯨꯠꯅ ꯌꯦꯠꯂꯣꯝꯗ ꯍꯥꯏꯊꯔꯛꯑꯦ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯑꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯏꯁꯤꯅ ꯈꯣꯡꯅꯤ ꯁꯛꯇꯝ ꯑꯁꯤꯅ ꯌꯥꯡ ꯃꯌꯦꯛꯀꯤ ꯅꯥꯀꯜ ꯑꯅꯤꯗꯨꯗ ꯍꯥꯏꯊꯔꯛꯄ ꯎꯠꯄꯅꯤ ꯑꯗꯨꯅ ꯌꯥꯡꯁꯤꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗꯅ ꯈꯣꯡ ꯍꯥꯏꯊꯔꯛꯑꯦ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯁꯤꯗꯅ ꯈꯨꯠ ꯑꯣꯏꯅ ꯍꯥꯏꯊꯔꯛꯑꯦ ꯃꯁꯤꯒꯤ ꯁꯛꯇꯝꯁꯤ ꯂꯧꯔꯦꯔꯒ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯍꯥꯏꯕꯗꯤ ꯌꯥꯡꯒꯤ ꯑꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯏꯕ ꯌꯦꯠꯂꯣꯝꯗ ꯍꯥꯏꯊꯔꯛꯏꯕ ꯍꯥꯏꯗꯤ ꯈꯣꯡ ꯑꯃꯁꯨꯡ ꯈꯨꯠꯁꯤ ꯃꯑꯣꯡꯁꯤ ꯂꯧꯔꯦꯔꯒ ꯌꯥꯡ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯦ ꯍꯧꯔꯛꯄꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯡꯒꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯇꯦꯟꯇꯛꯅ ꯂꯣꯏꯖꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯍꯨꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯍꯨꯛ ꯍꯥꯏꯕ ꯏꯌꯦꯛ ꯑꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯧꯔꯛꯏ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯇꯦꯜꯂꯞꯅ ꯍꯥꯏꯖꯒꯦ ꯍꯨꯛ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡ ꯀꯣꯠꯁꯟꯅꯕ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅꯁꯨ ꯍꯥꯏꯕꯤꯔꯝꯂꯦ ꯁꯤꯗꯕꯨ ꯌꯦꯡꯖꯩ ꯍꯨꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯤꯅ ꯕꯣꯟ ꯁꯔꯨꯒꯤ ꯁꯔꯨꯛꯅꯤ ꯁꯔꯨ ꯑꯃꯒ ꯇꯥꯏꯁꯟꯅꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯂꯧꯕꯅꯤ ꯍꯨꯛ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯍꯨꯛꯁꯤ ꯀꯔꯝꯅ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯍꯥꯏꯖꯒꯦ ꯃꯌꯦꯛ ꯑꯁꯤ ꯁꯔꯨ ꯑꯃꯒ ꯍꯨꯛꯆꯤꯟꯅꯕꯒꯤ ꯁꯔꯨ ꯀꯣꯆꯤ ꯑꯗꯨꯒꯤ ꯁꯛꯇꯝꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯌꯦꯛꯄ ꯃꯌꯦꯛꯅꯤ ꯑꯗꯨꯅ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯍꯨꯛ ꯍꯥꯏꯔꯤꯕ ꯏꯌꯦꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯁꯔꯨꯁꯤꯡ ꯑꯁꯤ ꯑꯃꯒ ꯍꯨꯛꯆꯟꯅꯔꯤꯕ ꯍꯥꯏꯗꯤ ꯀꯣꯆꯤ ꯀꯣꯠꯅꯔꯤꯕ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯌꯦꯛꯄ ꯏꯌꯦꯛꯅꯤ ꯍꯨꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯨꯛꯀꯤ ꯅꯩꯅꯖꯕ ꯂꯣꯏꯖꯔꯦ ꯇꯦꯟꯇꯛꯅ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯍꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯟ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯎꯟꯁꯥꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯧꯔꯛꯏ ꯍꯥꯏꯕꯗꯣ ꯇꯦꯟꯇꯛꯅ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯎꯟ ꯍꯥꯏꯕꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯎꯟꯁꯥꯅꯤ ꯎꯟꯁꯥꯅ ꯃꯊꯛꯇꯅ ꯇꯨꯍꯥꯎꯅꯤ ꯆꯣꯡꯂꯤꯕꯁꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯅ ꯎꯟꯁꯥꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯅꯤ ꯑꯗꯨꯅ ꯎꯟ ꯍꯥꯏꯔꯤꯕ ꯏꯌꯦꯛ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅ ꯃꯅꯨꯡ ꯐꯥꯎꯅ ꯂꯩꯔꯤꯕ ꯁꯔꯨꯛ ꯑꯗꯣ ꯄꯨꯟꯁꯤꯜꯂꯔꯒ ꯁꯦꯝꯕꯅꯤ ꯎꯟ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯄꯥꯖꯔꯛꯀꯦ
unda mayek asi tu hauna haidi mathak taba horiba unsagi mathak thangba sarukta horiba se tu hauna maratana horiba maratana haibadi magi maruji tu hauja changi manung thangba sarukta changkiba maratana haibadi masini maratana horiba hakchang unsagi makhadagi mathak phauba haidi makhadagi mathak phaubada lairiba unsagi saktam adu lauduna yekpa mayekni aduna un haiba mitai mayek kanglai ye ase masigi harufam asi miebagi hakchangi mapanda lairiba unsadagi horapani maramaduna ngasi matang asida nainariba asida yang hu un haiba mayek ahum masisu miyoibagi hakchang kaya londagi lobang ngaktani hana akhang ahi kayanasu haibiramle aduna hauji mathang nainajarapa sidaida yangna miyoibagi yanglendagi hora hukna miyoibagi sarugi kosi amaga ama konaba adu horakle un haibasina miyoibagi unsadagi horakle adudi ngasi naina kiba saru asidaida karamba mayek singna wahi sabada sinabagi haibado mamangdasu hana nainajakiba adugumna tentaknamtang hajage sida inap sidida yeta lum yaudrakana mase rising toni aini mathangda inata lum yaurgana masi falling toni sina english da ga manai ado sini sida rising tone oiriba inapta lum yaudrakana ai ga manai sida number 1 sida piribase 1 sida asi haiba matamda inap sida yeta lum yaude masi karino rising toni adugo mung mathangda inapta lum yaw targadi masi falling toni ga manai sida number 2 sida koktagi haiba matamda go inap lum lai masi falling toni si english da matamda ga mana hangani sumai tawdana amu ungi matangda amu hajarake un hariba mai asigi yelomda lum yaudrgade mase rising toni yuga manare ado yelomda lum yauragana falling toni masina ga manahale ana sida 3 ga 4 ga lairise sina 3 laire sida 4 laire 3 da ani haiba matam sida kamai toge haiba sida lum yaudargadi masi kainoda falling tone oigadaba ada lumji sida 3 ga 4 ga nainaba sida mathang laire adi mathangda amu makhatana amu nainagadabasi ino haiba matamda sida unabkida yauribasi mathakta oina ijarake sida unab sida yauribasi oina ijarake unab sida oina sida lum yaw sida yeta lum yaudabase masi oina 3 oine sida 3 oina ijarale ada sigi sidi ngasai sida yauriba 2 jini sida yauribasina 2 ni sida ana 3 jina sida lum yaudribasi ayangba haitare ana rising tone ni aduga sida 4 da laibasina sina lum yaure sina lum yaubasina falling tone ni aduna ga manare aduga lum yaudragana ga manare ana sumai tawdana mitai mayekidi arum ayang naiba haidorku matamda wahai singase haidorku matamda arum ayang naiba wahini maramaduna aikoina angang singda tambibu matamda arum ayang naina mayek sengna mitai lol ase manipuri lol ase tambigadabani maramaduna mitai mayek kanglai mayek asiju yamna mayek sengna tambi hauba ama changi channel asigi mamingna manipur language speaker ayaki imingna ngangkham premesor matang asida ngasigi oinadi lol mayek tambibaga mari lena mitai mayeki arum ayang naina tambiba amasung karamba hakchang kayatagi yang hu unse horakpage haibado nainajabaga loinana ngasigidi matang asida loisinjarage